Imes PAODAM ing tabi basingbu ahanba magtada nomaiteng kundesoy na taram na Oktubre na kurumjari ngasigi maruiba pauda. Manipur gi hanagi Chief Minister oiramba Risang Kaising laikidabagi tay laksuba ningsin tharom pangthokre. Barak Turel mathakta lupa karod marfutaret jang na sagadaba RCC Bridge ki foundation stone gi maikhum Assam ki Chief Minister Himant Biswa Sarma na hangdokre. Article writing for publication haiba hiram da khanane nakre. Loinina pharmaceutical factory amada chemical li orekpadagi thingnaba semluba myuita dara chire. Mapungaba pau miyam ta pizari. Manipur ki former Chief Minister Risang Kaising laikidabagi tay lakshuba ningsing numit laikidrabagi photo da laishu katna ikai kumna utuna pangthokre. Manipur Pradesh Congress Committee na senduna BT Rota leba Congress Bhavan da pangthokiba tharamadu da CLP leader o ibo biyauna MPCC ki president K Megachandra saru yake leisu katpagi tharamadu ga mailena CLP ki leader o ibo bina phongdorakpada Risang Kaising Manipur ki apunbagi integrity kaiba yaroi haiba wakalonda thaunaling jel leina amadi Manipur da leiriba aikoi khudingmak punna hingminagadabani haiba pandamda leptuna leiba misakni mahakna lamdam asigidamak hotnaramba lauramba thaudang kaya singthabada loiba nairoi mahak leikidraba matung photo da lei katpa duna mahakna piramba wakalon ado mapung fahanba ngamloi Manipur kaiba yaroi haina mahakna piramba principal ado aikoina piramba aikoina ngakna chatpa mathautai loinana Manipur da thokliba irang asi hauzik paliba lenga asna responsibility leitabana thokpani nakan animakta pariba khulai thadok handuna nakal animak wari sanaraba matamda thokliba irang asigi solution purakpa ngamgani matam amada Congress na lengak paringai matamda singa maditam anigi marakta nakpak tariba chathok chasin yadriba si laikide hauditi district amaga changnabada kudongchadaba kaya ama leire paliba lengasna haudokhiba go to village go to hill kadai chatkhre harna haujik chatnadre hariba FMRC international law ni country amakhaktana chatnararoi haiba yaba nate animaki yanaba changi FMRC scrap tawrabra tawdabra haibasi lengakna miyamna mayek singa thamba mathautai Manipur gi border fencing tawnaba kumja Manipur ki border fencing tawnaba kumja lising ani tarada India government da pressure kaya piki madudagi fencing tawba haurakpada loni yadaba loop kharaga manaraga miyoi kharna ayatpa pirakibani FMRC Manmohan ki lengak matamda nakal animakta 40 km yaramba do 14 km da hantalambani haina su phongdoki government ki reaction himta haidi moi tumin lei adu masidi premium regime sidi nakal anina haminaraga si yanari si ko harikanda scrap tawdamne adu huji suspend tawre thatruki suspend tawre adu accident tawre adu Minister of External Affairs la recommend tawre khotre na ngangi bise actually free movement regime se scrap tawdabra si government da hangbiyo NHPC na ithaidam senaribasi Manipur lengak na monitor tawbiyo da maram oiraga lomising awaba ama oire siningba fauri haina the Loktak Lake affected areas farmers and landowners association na lengaki puning sinchilakli hiramasiga mailena ngasi Manipur Press Club ta pangthopa pawgi mifam amada association asigi general secretary angom tiken hai lamdam asida thokliba wathok asina maram oiraga awaba mayuk ngai cherakta ising ichaw anirak thokre haujik amuk ahum suba ichawi awaba ama muk mayuk nare haujik Imphal West Kaksing Bishempur da ising ichaw thokpagi pawna maram oiraga longmising awaba ma oire thokliba ichaw asi maru oina ithaidam asina thingatuna thambana longmi kayagi pothok
पुथोकदब लफमसिंग इसिंगना पाना चेले मसिना मरम ओइरगा ngami kaya loan loduna ngagi puthokna bahona rubasing ising ichawda nga sing puthoki bana loan singba ngamuidabagi film amada ngagi puthokna bahona ruba sing ising ichawda nga sing puthoki bana loan singba ngamuidabagi film amada layakbana sinimagi wakal phaunarakle Maramasina itaida masi Manipur lengakna monitor tawbiu amadi longmi singi loan singbagi matam sangdokpiu lonena itaidamna maram oiraga low pari lising yangkai jahi nipumatoi mangna lakliba sigi Kati puron pithokpiu longmi singna fongdokliba wafam asi lengak ngatabi drabadi miyam galonena akan bukhongjang sangsilagani fongdokhi कोई लोडगा हजरी मशीन के मुताबिक रबा मणिपुर में रबा सिविल सोसाइटी लाइन माइते नागे पुल्ल का कोई अकल में कुम जगह लगरी मनु थोड़ा पता पन मतो मणिपुर को गदमनी कोई शीरु बसु जा रहे कदी कि हाय कदा चखाव नहीं रबा हंग्री में ने एग्रीमेंट मरम दी चाला नि जे साव भी उरे ओये कोई चाला बलि करे मा लोग तेरे जी दुगा गनी मचा मचु डायरेक्ट तबने हाय मा नि चखरे मशीन मीडिया में खम मगनी हौजी Handak nong lepna churakpa sina maram oiraga Khangaboki mafam ayamba ising ichaw mayoknare Khangaboki lofam kaya ising thumjin batan natana Khangabok part 1 2 amadi 3 gi Praja singi yum ayamba ising thumjin khibadagi awawa kaya mayoknaduna leiri maru oina Khangabo Bangsi Bodol Road Lai Harau Pamayagi Toren mapalda leiriba yum samagi mathakta ising sangsinduna awawa kaya mayoknari hari Maramatuna mai leinaba department na praja miyamgi awaba sida kharada oiribasu mateng pangbiu haiduna Khangabok part 1 2 amadi 3 gi maya paibisingna fongdorakli Paidagi maru oina mibadi khoigi lai harau chapal lambi kamben tariba sigi mafam pal 1 2 3 tainaba si de leiriba koibu yum cham chani chom yum chami jangai mathak loin thumjile awaba kya tare hairiba sina maram oiraga sar singna mari leinaba department singna mutang mafam ji yengsinbiraga idang miyamgi timang biadi hena nuajeni aigi min khora pamongbi sujini debi okay Kakching amadi Thawal district ki lonabada leiriba Chingkakpham haigasu kangnariba mafam asida leiriba Lausi Khongjawda tha asigi 18 dagi hauduna ching kintharakduna phumjin khiba du kothokpa hauduna Kharumpat lomda ising chenthokpa haure makhata na chingleiba kothokpa gi thabak chathaba mathau taribana lenga ki mari leinaba loisang amadi Miyamna mateng pangbi haina United Clubs Organization UCO Kakchingwari gi President Ambrojena puning chingsilakli Kakchingwari gi club taruki apanba organization am oiriba UCO Kakchingwari Lausi Local gi lomising amadi tekjam gi ningsing lup amadi tekjam Gram Panchayat ki miho chingyang tha asigi kundagi hauduna Poklem amadi JCB yang nam phamadu changchiduna kinthaki bachingi saruk adu lauthoknaba honaduna lakhibani Mafam adu yongna changchinaba honabada Khongjaw adugi manungda lambi ama senduna mafam adu yongna changchinaba honarakhibani ngasi nungthel chingkinthafam adu yaushinduna kintakhiba saruk adu lokthokpa hauduna hanana ising mokhatlamba adu phathokhiduna Kharungpat lomda ising chenthokpa hokre adumoinamak mapung phanadi ising adu chenthokpa haiba adumadi oidri makhata naturel khongnungda Poklem Changnaba semkhiba lambi adusu kothokpa mathau tabana ahenba numit kharani amaka changkigani Manamaduna ahenba senpham changkigadab oibana Manipur lenga ki mari leinaba loisange maikaidagi amadi miyamna angam baselgi mateng pangbiu haina su fongdorakhe
Amaromda Chingkakphomgi Ching Kinthakhiba mafam aduda DC Thobal Ahandem Subas IAS na ngasi mafam adu lakna yengsinkibaga loina poklemgi sizinanaba diesel liter lishing ama piramkhibaga loina makhataba pibaya matengsing District Administration Kaksingda Tanaduna soidana pinanaba honagani miyamna achauba thaudang lobiduna athubagi oina thabak laukalakpa horumbagi damaksu mahaki maikidagi thagatpa phongdoklamki hari Amaromda thasigi tarama pandagi numit humniro masi lausi khongjau funjilakibasna maram oraga ising maukalakbagi changasi asuki mati wangkalakibna makhatana nauna ngayok farm amadi laufam kaya ising thumjilakpa lepri hairi adumoinama ngasidagi khongjau funjinba do khara kothokpa haukhrabanina ising maukalakbagi chang tapna tapna hanthararakani haina thajanari Kasargi Silgaki Barak Turel Matakta Lupakoti Marfutare Changna Sagataba RCC Thong Assamgi CM Dr. Hemanta Biswa Sharmana Foundation Store Michael Pangdokre Tharamaduda PH Minister Jayanta Malla Barua Lakipurgi MLA Sri Kosik Rai Udarbongi MLA Mihir Kanti Some Silchagi MLA Tipayan Chakrabatina Chingba Maru Mimesing Sarogyaki Tharamda wangalna sermon hai thonga silupakoti marfutare changna sargani aduga chahi anigi manungda loishinabasu CM na thajaba piramke lamda masigi saukhat khongthang amadi lambi thong kaya fagatnaba honariba Lakipurgi MLA Sri Koksik Rai amadi Udarbong MLA Sri Mihir Kanti Somibu niyam thajaba thambiu hainasu sermon makata ki দুই ব্যক্তির জন্য আজ আপনারা এই ব্রিজটা পাইছে ঠিক আছে আপনারা কাজ সবাই আমাকে আরো একবার অভিনন্দন আর আপনারা আমাকে দোয়া করতে থাকেন আশীর্বাদ করতে থাকেন আরো যে কাজ আছে আপনার জন্য করার জন্য আমি চেষ্টা করব ঠিক আছে Nongni isai mayak ibiri basingna lamda masigi isai mayaki lamda Leiriba Saknairaba Singh Yamna Ahal Singha Tanabiduna Yamda Paujel Pibayaba Isai Mayek Singh Puthoknaba Honabiyu haina MLA Thangsam Arun Kumarna Phongdokre Wapama Singasi Manipur Press Club ta pangthokiba Sehek Seiring Saipal Semgalop Saipal nagi Tanipan Suba Mapokomon Tharom amadi Sahi Sigi Seiring Bamana Lanthokpagi Tharomga Marilena Phongdokhibani ngasi tharom aduda Saipalgi President Dr. Athopam Khol Chandra Imphal Jilla Parishad ki ex Upadhyakshya Dr. Khetri Tama Uripo Achom Likai Laiba Angel Children Hospital and Vaccination Center ki Managing Director Dr. Yaikhomba Taurem Social Activist Dr. Kiran Yenrembamna mathangsina tharom mapu amadi akhanaba mithunglen sing oina saruk yaki Tharamaduga Mailena Atoiba Mithungi Warol Piraduna MLA Thangjam Arun Kumar Hai Saipalna Isai Mek Iribasing Amadi Saring Basing Bopning Taugatna Achambamana Ama Piduna Ikai Khumnaba Tharom Ama Lisang Sitna Paikhalakliba Amadi Lauriba Thaudak Yama Tagatningani Haiki Tharongi Manung Chana Komdram Bidu Amadi Laima Kubi Devi Anigi Mingdakiba Sahi Sigi Saring Bat Lisingani Kolumdoi Lisingani Kolumdoi Lifetime Achievement Award Amadi Sahi Sigi Saring Bat Lisingani Kulmarigi Award Saknairaba Isai Mek Iba Nandalal Roy Amadi Mayanamam Sumati da Kusinaki Bagi nauna hujudin isai maiki na kotong oleh biwa rasin nasu alaman sendiri lobo ya pokasi lobo yo na pokasi maye adu message biwa pokasi maye sing ibi bela ona pergi tunggi leje ba adu kalsu ilam sida sapun na ona biwa adu masu ona biwa ini makiti tanjai Center for Study of Social Inclusion CSSI amadi Department of Mass Communication Manipur University na senduna nomui oiba article writing for publication haibe hiramda khaninabagi tharom ama Manipur University ki Department of Mass Communication ki seminar hall da pangtho article writing for publication haibe hiramda pangthokiba lecture aduda lamda masigi sangnaraba senior journalist oiba Info Review of Arts and Politics ki editor Pradiphan Jobamna resource person oina so yaradna karamna article igadagi haibagi matangda wangangki Khaninabagi tharamaduga mailena Manipur University ki Mass Communication Department
Head of Department R.K. Lilawatina haikibada National Education Policy ki kanglon matung ina theory amadi practical ani asi punna chatminaduna mahai tambada hena mapung phaba ohenna pandamda lecture asi pangthokpani madugi mathakta mass communication tamliba mahairosingda ahenba wakalon pinam hona bani haike khangmuna se yam natabnina practical se yaw da yadabni akoina samda combine writing ki workshop ne batok jari se writing skills haitar di writing skill combine e base hadi phazna haitar di phazna expertise laitar di magi job ki matang da oiro magi kano se way of paisa lak pagi haitar ko hadi freelance to bor so kano hadi any pin hires na koi di like se pugdam ta moraga kano hadi skill hadi jo employability ki kano de later di yadabni na sisu aspect of neba aduna koi si pangthok sabni ba aduna koina India government amadi Manipur government ki poktak matung ina National Service Scheme NSSL Manipur University amadi Lions Club of Kanchipur Palace ka MU ki NSS Unit 3 amadi Department of Forestry and Environmental Science ka punna kusam na duna ek per ma ki nam Plan for Mother haiba team da numit nini chupna MU ki campus da mastery plantation ki program pangthokre MU की वाइस चांसलर प्रोफेसर एन लोकेंद्र ना उठाबगी थरमदुदा MU की मखादा लेरिबा डिपार्टमेंट सिंगदा उचा चामियो येंथोखिबगलना NSSL की ऑफिस ममांगदा उचा थालना थरम होतोखी Environment kan bada lawdaba thawdang singi matangda marik chumba wafam phongdokladuna u thapam sing khandokpa amadi thakraba u sing yengsinduna ayinga gi khal ngakpada amata oina thawdang lomina si haiki University main gate ki awangda leba tangjing maril ki 5 square meter yankhai gi maphamda NSSL na matriban haibna maming tha thonduna u jara chama thakhibagalina makhata da u tharakna bagi mafam khak na thamki ngasi gi thoramasina Chahi asigi September faubada Manipur government na ujara lakh kuntrarom amadi lisingani kunmanga Mars faubada jara lakh yakai thabagi pandam thamliba sida mateng oiragani haina NSSL coordinator MU amadi Lions Club of Kanchipur Palace ke president oiriba Dr. Maibam Nodia Chana phongdoki Aimol singi maraktagi UPSC exam mai pakraba songchu Christopher Aimolbo Indian Revenue Service IRS oina allocation pirak pada Aimol Students Union Manipur na apen phongdok pagalunina thakatpa phongdoraki mahak athubada Government of India ge Ministry of Finance ki Department of Income Tax da Assistant Commissioner oina thawpuragani mahaki hotna zaman gi mahai fangle amadi mahaki mai pakpa asibu uba phangbada apen poi tungda su hena awang pathakta ka bangamba amadi mai pak oisano haina Aimol Students Union Manipur asumgi jel amna phongtorokle hyang thangda leiba kamakya pemton college ta tongan ba lup singna ka henba sel gi demand torokpa amadi college asigi principal gi yumda nomai kapsinduna attack torambagi mayokta college asigi teaching non teaching staff mahairoi amadi college asida hangba relief camp ta leiba IDP singna wakat mi pam khre College ki gate ta chathakiba wakat mi pamaduda puba thangba ngamlaroi daba demand tobiganu e masel da wabi ba lepsi puru masel gi landi aikoi pamde Mahiloisangbu disturbance free zone ohensi haiba yaungna play card kya sizinaki wakat mi pamaduga mailina college asigi oja amana phongdorakpada kamakya pemton college asi added college ama oibana oja amagi non teaching staff singi tolo matam chana piba ngamdabagi awaba ama chaungna mayokna ribani asigumba awaba kaya asi leiragasu state asida thokliba irang asida college ki teaching amadi non teaching staff singasu matam oiba ngamba mateng kaya panglakli masigi mathakta college asida relief camp phawba hangduna awaba tarabasinda ngasi phawba mateng kaya pangduna lakli asigumba pipa masida handak marak tongan ba lupsingna college asida puba thangba ngamloidaba selgi demand tarokpa amadi college ki principal gi yumda Bom thanambagi mathakta nomai kapsilamba si yaningde maramasna asiguma thawong sing asi makhatana tawbiganu haina appeal tawki
Amaromda Mahairoi amana makha tana phongdorakpada college asida silgi demand kaya lakpa asina oja sing paisa gi matha sabada Mahairoi sing lai takpi tambibada chauna ayetpa oire masina maram oiraga college ki academic atmosphere da chauna ohuba leiduna Mahairoi sing tungi career da tambang ngamdaba phibam amada leire maram masina oja sing na ka henba awaba pibagi thaba asi tawbidu haiki meeting habagi adu bana bana loina mak focus to lai khre ko ta sing habada aduna sing masu to hamdi na yai ge di akoi education is free from everything kwa akoi tension adi anxiety sing ma'am siki man to hamdi no lan matam na ma'am su loina mak tension nei ba ngak tani kwa adu ko education is akoi amna nungai na tamsa ge habada si haisani student amoi Adani Mega Scam gi mathakta investigation chathabaga loinina SEBI gi chairman kutakta lokthu haina India gi tongan mafam kayada protest chathabago Manipur gi oinaso sangak fam da leiba enforcement directorate gate mamang da protest chathakre Manipur Pradesh Congress committee na sendo na chathakiba protest atuda investigate Adani Mega Scam. Why is PM Modi protecting SEBI chairperson? Remove SEBI chairperson haina thapa placard kya susina ki bolina kholau kya su lauki protest atuga mai lena MPCC ki president K Megachandra phongdorakpada the Securities and Exchange Board of India SEBI hariba group asida Modi lenga asiga manaduna miyamgi senfam lupa crore lising kunnasi lana sizina kibani asigumba miyamgi senfam kaya lana sizina riba scam asi Joint Parliamentary Committee ama semna thigat hallu haiduna AICC na taksinduna lakibani asigumlaba corruption na haraba kaya asi Modi lengasna naha singda sandorokli masimangna naha kaya thabak phangdabagi achoba macha ama oiri Modi gi lenga ki makhada leiba agency khara khakna ngasi Manipur amadi India gi sempam bomnamak khomjinduna senjau paiba onthokna lenga asi business onthok le haina marasiraki सेबीगा भारत सरकार की मोदी लेंगा का मानरे हाइरगा पैसा अचौब सेनफम लौथोखिबसे मसी थिगलंद्रबदी मसी मणिपुर की अमसुंग भारत की प्रजा मियाम की सेनसे मियोई खर खकना मोदी लेंगा का मानरगा मसी लूट तौरे मसी की लूट असे मसी प्रजा मियाम की पैसानी भारत की मियाम की पैसानी मणिपुर मियाम की पैसा याउरी मरम मसीना मसी की दमक अइकोई गसी की प्रोटेस्ट से तौजबनी Belt Wrestling gi mapan Super State Level Championship Cum Trial Selection lakliba August ki tang 15 Nomaijing numi ki ayupung 9 taba matamda All Manipur Traditional Belt Wrestling Association gi miyeng makhada Judo Hall Komalampak Sports Complex Imphal da pangthok lagani masidagi khangatlaba sanorisna chaliba chahi asigi October gi tang 3 dagina taruk fawba Dehradun da pangthokadoriba 12 suba AITWPF National Traditional Wrestling and Pancration Championship lisingani kunmarida so yagani maramatna iramda masigi district singda leiriba belt wrestling gi sanorising trial cum selection da saru yarnaba All Manipur Traditional Belt Wrestling Association gi secretary na thatorok pachol amana phongdorokli MPCC Kisan Congress ki chairman Laisram Nandu na handak amok numit nini humni lepna nong chubana maram oiraga chaliba sahi sida ahumlak suba oina ising chauduna low thumbadagi low pari chamrom mangtak liba konthojam kenragi manung chanba high cruiser mamang lekai gi makha thangba mamang amadi awang jirigina awang thangba foijing chingning gina maning thangbada leiriba lamphel pat amadi hauro patta longmi singa lonena koina chatuna yengsinkhre Yang khongchet atuda Laisram Nandu na phongdukibada nong taba khudingi ising chauluna low thumba amadi low siribasi makhata na thokdana ba akhanna pathawrang ama lengak na pakhat piba pami mahaki maikei dagisu longmi singda matam gi mathau tarakpada angam mateng pangani haiki ba low anirak pala bukda hanjal sum thumjalaga sum laiba asida ngasi Manipur government gi laingak sing asina ngasi hanna yengbidana laiba ase ayak kisan siamel amel ayak thamoi songna warok jai ngasi Haikruze mamang lekai dagi lomi waying bam ganda maitei na phongdokibada ahanba lawrok ani suba lawrok mathang sikraba matungda handak amuk ahumlak suba lawrok su sire lomi sing karamna hingani khanbaja ko ngaunare maramasna
ꯑꯣꯊꯣꯔꯤꯇꯤꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯂꯧꯃꯤꯁꯤꯡꯅ ꯂꯧ ꯁꯤꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤꯕ ꯑꯁꯤ ꯀꯣꯛꯍꯟꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒ ꯑꯃꯨꯛꯇꯪ ꯇꯥꯟꯅ ꯇꯤꯡꯅꯔꯒ ꯑꯩꯈꯣꯏ ꯑꯃꯨꯛꯇꯪ ꯆꯥꯕ ꯌꯥꯅꯅꯕꯒꯤ ꯑꯃꯁꯨꯡ ꯌꯥꯔꯣꯏ ꯍꯥꯏꯕꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯨꯛꯇꯪ ꯈꯟꯃꯤꯟꯅꯁꯤ ꯑꯃꯨꯛꯇꯪ ꯑꯊꯨꯕ ꯃꯇꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯅ ꯀꯨꯝꯊꯕꯤꯔꯛꯑꯦ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯏꯁꯤꯡ ꯏꯆꯥꯎꯁꯦ ꯃꯇꯧ ꯀꯔꯝꯅ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕ ꯇꯨꯡꯒꯤ ꯋꯥꯈꯜꯂꯣꯟ ꯆꯦꯟꯒꯗꯧꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯕꯛ ꯊꯧꯔꯝ ꯈꯔ ꯄꯥꯏꯈꯠꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯂꯧꯃꯤ ꯑꯃ ꯑꯣꯏꯅ ꯑꯩ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 23 ꯑꯃꯗꯤ 25ꯗ ꯍꯥꯏꯗ꯭ꯔꯕꯥꯗ ꯇꯦꯂꯪꯒꯥꯅꯥꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯅꯦꯁꯅꯦꯜ ꯔꯦꯐ꯭ꯔꯤ ꯑꯇ꯭ꯌꯄꯥꯇ꯭ꯌ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥ ꯋꯥꯔꯛꯁꯣꯞ ꯑꯃꯗꯤ ꯔꯦꯐ꯭ꯔꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯁꯔꯨꯛ ꯌꯥꯔꯨꯒꯗꯕ ꯑꯣꯜ ꯃꯅꯤꯄꯨꯔ ꯑꯇ꯭ꯌꯄꯥꯇ꯭ꯌ ꯃꯦꯟ ꯇꯤꯝ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯏꯝꯐꯥꯜ ꯊꯥꯗꯣꯛꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯗꯤ ꯑꯣꯏꯅꯥꯝ ꯖꯤꯅꯦꯁ ꯀꯨꯃꯥꯔ ꯑꯃꯗꯤ ꯌꯨꯝꯅꯥꯝ ꯑꯖꯤꯠ ꯀꯨꯃꯥꯔꯅꯤ꯫ Exchange of Knowledge and Information ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯑꯃꯗꯤ ꯑꯥꯏꯗꯤꯌꯥ ꯑꯃꯗꯤ ꯅꯣꯂꯦꯖ ꯁꯦꯌꯔꯤꯡ ꯇꯧꯕꯒꯤ ꯊꯧꯔꯝ ꯑꯃ ꯅꯦꯍꯔꯨ ꯌꯨꯕ ꯀꯦꯟꯗ꯭ꯔ ꯁꯪꯒꯊꯟ ꯕꯤꯁꯅꯨꯄꯨꯔꯒꯤ ꯑꯣꯐꯤꯁꯇ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯊꯧꯔꯝ ꯑꯗꯨꯗ IRCS ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯊꯣꯛꯁꯣꯝ ꯕꯪꯀꯤꯝ, ꯇ꯭ꯔꯦꯖꯔꯔ ꯉꯥꯉꯣꯝ ꯄꯦꯔꯤꯁ, IRCS ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯥꯛꯇꯔ ꯍꯨꯏꯗ꯭ꯔꯣꯝ ꯔꯣꯃꯦꯟ, ꯇ꯭ꯔꯦꯖꯔꯔ ꯊꯣꯛꯁꯣꯝ ꯅꯦꯇꯥꯖꯤꯠ, ꯀꯃꯤꯇꯤ ꯃꯦꯝꯕꯔ ꯆꯕꯨꯡꯕꯝ ꯁꯅꯥꯇꯣꯝꯕꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟꯁꯤꯡ ꯑꯃꯗꯤ ꯋꯥꯉꯥꯡꯂꯣꯏꯁꯤꯡ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯏꯟꯗꯤꯌꯟ ꯔꯦꯗ ꯀ꯭ꯔꯣꯁ ꯁꯣꯁꯥꯏꯇꯤ ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯆꯤꯌꯔꯃꯦꯟ ꯗꯥꯛꯇꯔ ꯀꯣꯏꯖꯝ ꯑꯔꯨꯟꯀꯥꯟꯇꯅ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆ ꯑꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯑꯇꯩ ꯂꯩꯔꯤꯕ IRCS ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯚꯣꯂꯟꯇꯤꯌꯔꯁꯤꯡꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟ ꯁꯦꯌꯔꯤꯡ ꯇꯧꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯣꯡꯆꯠ ꯑꯗꯨ ꯉꯔꯥꯡ ꯅꯝꯊꯥꯗꯨꯅ ꯈꯣꯡꯁꯥꯜꯂꯛꯈꯤꯕꯅꯤ꯫ IRCS ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯇꯤꯝ ꯑꯗꯨ ꯕꯤꯁꯅꯨꯄꯨꯔꯗ ꯌꯧꯔꯛꯄꯒ ꯂꯣꯏꯅꯅ IRCS ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯀꯤ ꯊꯧꯃꯤꯁꯤꯡꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯑꯃꯗꯤ ꯊꯧꯔꯝꯗꯨ ꯄꯥꯡꯊꯣꯛꯈꯤ꯫ ꯊꯧꯔꯝꯗꯨꯗ IRCS ꯏꯝꯐꯥꯜ ꯋꯦꯁ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆ ꯑꯃꯗꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛ ꯕ꯭ꯔꯥꯟꯆꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯥꯡꯊꯣꯛꯈꯤꯕ ꯍ꯭ꯌꯨꯃꯦꯅꯤꯇꯔꯤꯌꯟ ꯁꯔꯚꯤꯁꯁꯤꯡ ꯑꯁꯤ ꯀꯔꯝꯅ ꯄꯥꯡꯊꯣꯛꯈꯤ ꯑꯃꯗꯤ ꯃꯈꯥ ꯇꯥꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯄ ꯉꯝꯅꯕ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯁꯦꯌꯔꯤꯡ ꯇꯧꯅꯈꯤ ꯑꯃꯗꯤ IRCS ꯑꯃꯗꯤ ꯇ꯭ꯔꯦꯟ ꯚꯣꯂꯟꯇꯤꯌꯔꯒꯤ ꯕꯦꯆꯁꯤꯡ ꯈꯨꯗꯣꯜ ꯇꯝꯈꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯥꯄꯨꯄꯥꯔꯥꯗ ꯂꯩꯕ कोर्ट कम्प्लेक्स भारत निर्माण राजीव गांधी सेवा केंद्र जिरीबाम CD ब्लॉक ऑफिस असिकी कंपाउंड जिरीबाम की ब्लॉक डेवलपमेंट ऑफिसर बीडीओ तौरंगबम जानेश्वरना लुचिंदुना एक पेड़ माँ के नाम हाइबा ट्री प्लांटेशन कैंपेन की सरुक अमो ओइना ऑफिस असिकी ऑफिशियल स्टाफ सिंह यावना उचारा क्या थाखरे ngasi ucara thabadudha block development officer BDO tawrangbom janesona asumna hai ngasi aikoi office ki staff sing yauna ek pair ma ke naam haiba tree plantation campaign gi saruk ama oina aikoina u thajabani mahoksagi khal karak pasidagi ngauthoknaba ecological system asibu kannaba green revolution amagi damang mipung khudimangna yumjumda ucara thabiyu haina fongdokki ngasi ki ucara thabagi campaign asida section officer N Rajamani panchayat secretary singh H Brajakumar L Ibocha S Ranbir accountant Subendu Chaudhary amadi Asok Chaudhary na chingba staff sing saruk yakhi lakliba August ki tang 13 thangja numit ki ayuk pung 8 tabada kudo Association Manipur gi meeting makhada chatliba sahi asigi November 5 dagi 8 amadi 8 dagi 13 phawba Surat Indoor Stadium Gordot Road Surat Gujarat pangthokadaba 15 suba kudo national tournament amadi 16 suba kudo international tournament 2023 da saruk yarugadaba sanarising khannabagi utlo mamang lekai hall da akhanaba trial selection ama pangthoklagani masida saruk yagadaba sanarisingna laknaba association asigi general secretary L Singajit Singh thador pachal amana khangalakli ngasi konithoi suba numit Taranigi Mitei Mayak Tambi Takpi bagi thorom Pangram Government LP School da Milal Assam gi lamjing makhada hawtokre thorom aduda Seram Herajet President Milal Assam Thangjam Project President Maifa Nongthombam Binod Education Secretary Milal Assam Rebita Singha President Member oina daista phamki thorom aduda Maifa gi President Thangjam Project na aikogi imalon amasung aikogi mayek khangnaba hotnaba haibasi imalon ngangliba pumnamaki thodangni haiki ngasi thorom ga
Mari Lenina Seram Herajitna Haikibada, Aikoi Asamda, Imaron Amas Mayigna, Tamba Yaba Haibasi, Aikoi Punamagna, Tawayang Tamna Honaminasi Haiki. Jiribam District Asida, Lariba 50 vetted hospital Asida, Dr. Laitabagi Awaba Lay Mark Asida, Jiribam Dagi, Dr. Home Transport of Tautoki Babu, Tubumatamda, Hanjan Bir Uhaina, Nasi Nuntil Pung Ohum Taba Matamda, Jiribam District, Babu Parada Leba Hericon, Jiribam Office, Coordinating Committee on Manipur Integrity Kokomi, Jiribam District Women Wing Sinuna Pangtoki Ba, Paumi from the Kokomi Kan Bennett, Tangzam Jini Devina, Paumi Sing the Pondokre. Pawing Pharmacy Dasar Yakibi, Kokomi Executive Member, Naurem Nivara Nidevina, Haikibada, Agaski Tangta, Tarukta, Jiribamgi, 50 vetted hospital, Dr. Home Transfer, Amadi posting Pikibada, Natana, CMO, Chiam Barat Chingsu, Yana, Jiribam Dagi, Tangdo Kibasi, Jiribangi Prazamo, and Ikoyazaning Day, Manamaduna. Hi, but Dr. Amadi, CMO, Chiam Barat, Asia Tumatam, that Jiribam, the Amukhana, Tabi the Katabani Haiki, CMO. TH Barat Chingna Jiribam da posting lakpadagi Jiribamgi Sotha Duna Layamba 50 vetted hospital si Karamapung Faba Mong the developed lakpa Hawakpada Ngai da Jiribam dagi Tangdoki Basi Nungaitaba Pawi Amadi Masida Mailinaba Authority na Miyeng Changbi Haiki Dr. Okendra da CMO in charge oina thabak puhalakpasi yaningde mahangna sukuina thabak tawduna laklaga Karimata Sakhatnaba, Dr. Basna, Ecoina Yaninde, Aduna CMO TS Barat Chingbo, Tubumatamda, Tabi Uhaina Fondoki, Nasiki Pawing Pamasida, Kokomi Jiribang Convener, Tangzam Jini Debi, Co-Convener L. Ramani Debi, Atom Asang B, H. Bindarani Amadi Executive Member, Naurem Nivara Nidebi, T.H. Santibala Amadi L. Anitana Sawyaki. Miyo Bekuna Yaifana Tongan Tongan Hiram Singda, Toitopa, Tabak Toba Miyo Singda, Jeta, Foundation International Pigadaba, National Amadi International Award Sing, Lautokpada, Manipuraki, Miyo Kayarokle, International Award Fanglagada Sing Aduda, Social Worker that Jeta, Lok Sakti International Award for Humanity, that Social Activist, Sanasam Premchandra, Information and Public Relations, Environmental Journalist ki lamda Chayataf Ramananda Chatterjee International Award Impact News ki Correspondent Dr. Huidrom Roman Singh Yauri National ki Award Panglagadaba Singhi Manungda Teacher Award ki lamda Chayataf Nav Prakash Puraska National Award CC Higher Secondary School ki Lecturer Dr. R.K. Romila Devi Art and Culture Promotion ki Chayataf National Award for Art and Culture Promotion P Nabagi Damak Cultural Activist Dr. Mongjam Ranjit Social Work Ta Chayataf Lok Sakti National Award for Social Work Social Activist Nomaitim Satana na Chingbayauna Miyoi Ate Miyoi Taruktaso National Award P Naba Kangat Kibagaluna Organization Da Piba National Award Ta Humanitarian Service Ki Lamda Chayataf Lok Sakti National Award for Humanity P Nabagi Damak Indian Red Cross Society Manipur State Branch Su Khale Haina Chayata Foundation International CEO Chairman Award Committee na Thorok Chair amna Phong Dorokli Southern India da leiba pharmaceutical factory amada chemical oirak padagi madu thingnaba semlubada pokhairak padagi yamdrabada myoi tara tare chire kuntra taruna asopan nangkhre thododo Andhra Pradesh da leiba lanai myuna chalaiba Asiantia Advanced Science Tokibani Factory to that Mu Jamirom Tabaktawi Makogi Potok at United States Yana Western countries in that Tatoi Madu Solben Dik Oyungataba Mali Haina Factory to Chief Chemical Officer Srinivasa Rao Korodana Fondoki Mamang the So Pharmaceutical Factories in the So Maijap with Todokia Tokpa like Krehari Anakapali District Taleba Pharmaceutical Factory the Tokiba Tauduta Mu Anisiki Mahanasoki Bharat Ban Manungda Khongjang Jangsilba Miyamna Lambida Ter Mai Tharba Mafamda School bus Thorokpada Kudong Thiba Thoklam Gadabdagi Police Nakal Hore Thodo Bihar ke Gopalganj District ki Arari Mor Manakta Thokibani Bus Aduda Oja Amasok Mahari Kulmanga Tongta Lakibani
Bharat Ban adu Dalit amasung Adivasi Association na kaubani protest yamado makuta Jaina singba parna lambi du thingkibani hairi Gopalganj ki SP Son Prabhat na haikibada bus adu mai chakliba marakta fauna thawpa matamda police na matam chara thingkibani lambi thingba amadi lambi da tayar mai thabaga mai lenina FIR ama launch tawkre police na makhata na thijinba hawkre Bharat Ban jathariba mpham singdi Bihar Jharkhand Uttar Pradesh Madhya Pradesh Haryana Punjab Chhattisgarh Odisha Rajasthan Gujarat na singmani police na water cannon season na miyam batan khaike Arabida Mariba Pau Amuhana Manipur ki Hanagi Chief Minister Oirambat Risang Kasing Laikhidabagi Tailak Suba Nising Thoram Pangtokre Barak Tuya Matakta Lupa Karor Marfutaya Changna Sagadaba RCC Bridge ki Foundation Stone ki Maikom Assam ki Chief Minister Himanta Biswa Sharma na hangdokre Article writing for publication haiba hidamda khananai nakre Loinana pharmaceutical factory amada chemical leak oirakpadagi tingna semliba mioi tara chire Image PAODAM pijiba matang ase losinjare mi ing tabri pasingbo amuka hana khurumjari